Kuki singna hai union territory gi demand pidriba fawba buffer zone thamgadabani. Kuki miyana taliba legislature yawba union territory gi demand phangriba fawba India lengang na lamdam asida leiriba Kuki singi dama protective measure lokhatpa ma oina haudik phangriba buffer zone asi makhatana thamgadabani haina Kuki gi leiriba tongan ba CSO singi maike degi phungdong naragli. Ngarang New Delhi da base tauba Kuki Zo Women Forum kauba lup amaga paumi singa unabagi thauramda Kuki Zo Women Forum gi kokan banner Chong Haukipna Fongdokibada Kuki singna Manipur dagi khaidokuna legislature yawa union territory gi demand toriba se Kanglu Purub amatagi mayokta tauba dimanate mafam asida khundariba Kuki miyangi rights amadi safety gi damak tangai fadana tanba demand amane haina Fongdoki wafam aduda saruk yakiba Kuki student organization Delhi and NCR gi interim president Sithang Millan Dongel na Fongdokibada lamdamasida thamliba buffer zone ase hingsa yoiba thawdo wathok thoktanaba madi tangdu leitaba hanjilangnabagi damakta thambani maramaduna Kuki singna taliba political solution ase phangriba fawba buffer zone thama mathokta haina mahakna Fongdoki mifamaduna sarugya kiba advocate amana hai leibaga sida leiriba state kayada reorganize tawbagi thabak mamangda India lengang na satarakiba leikre ikui kuidringai Jammu and Kashmir bu union territory ani thoktuna nauna reorganize tawki maramaduna haudik thokliba Manipur integrity kaiba yaroi haiba wafam asi maram chade leibag asigi leiriba constitution na leibag asigi integrity bu shakhangba khaktani adubu leibag asida leiriba tongan ba state singi integrity gi wafam constitution na recognize tawde haina su mahangna Fongdoki paugi mifam aduda KSO gi interim president amakhatana Fongdokibada Kuki singna taliba legislature yawa union territory gi dimana se piduna India lengang na political solution ama puraktriba fawba hauji thamliba buffer zone makhatana thamgadabani masigi mathakta India lengang na lebak asiga yumthangnariba ngamkhai paringda fencing khadaba yade haina tangai fadaba leirabadi housing Manipur thamliba buffer zone asiso permanent oina thamduna mahausa gumtangdu leitaba hanjilangnaba honnagadabani haina su Fongdoki Nauna Sarkar Semnaba BJP MLA Singna President Watana Kre Union Home Secretary Imphal da Lakadori State asida thubada BJP na lusingba popular government amal lehanabagi matangda ngarang BJP gi senior leader oriba TH Biswarjit ki resident MLA Singh mifam pangthokraba matung ngasi makhata na Thambal Sanglen da BJP Manipur Pradesh ki President Sada yauna mifam pangthokre mifam asti state asida thubada sarkar semaga mari lenana sathakibani amaromda thase gi kunda gwalta bida army na Basta Manipur tharaga chatpa yaro haina thingba pikhiba thodok aduga mari lenana state asida khudi oriba phibam singasi yengsinaba Union Home Secretary Gobit Mohan Imphal da Lakadori Home Secretary asigi kongchat manungda Churchanpur amasong Kangpopi da chatuna mafam adugi security gi phibam amasong rehabilitation gi thabak tharom singchu yengsingani hairi Press na fangba paugi source amagi matungina Gwaltabi thaudoka mari lainana state asida hodi oiragliba security gi phibam asi maruina miyam amasong civil society organization kayana civil disobedience movement gi kongdang tangsileba asiga mari lainana hayeng jun ama natraga anida Union Home Minister Gobit Mohan ase Imphal da lakadabani masigi matung Kangpopi amasong Churchanpur da kongchat pangthokadabani hairi amaromda state asida popular government ama lingna batha sigi kunipanda BJP gi MLA Nipan yauna puna MLA tarana Manipuri Governor Ajay Kumar Bahalaga unaraba matung ngarang BJP ki senior leader TH Biswarjit ki residenta sarkar semaga mari lenana mifam pangthokibani loinana mifam adugi makhatarak poina ngasi Thambal Sanglen da BJP ki MLA singna BJP Manipur Pradesh ki President Sardaga unatuna makhatana mifam adu chathakibani ngasi pangthokiba mifam aduga mari lenana BJP ki MLA Paunam Brodena media da Fongdorkibada state asida popular government ama lingbada BJP ki MLA singi marakta yanadaba amata leite aikhoi loina magnungsi janana laiminari mot khena ba amata leite BJP Manipur Pradesh ki president na central leader singa pau faunaraga party ki MLA sing unaba yanaba ki lambi adu sembiyo BJP ki MLA sing asi party system da leibana party office da Kaurakpada MLA Singh Saruk Yaroidaba leite Singi leiriba MLA tariat adunatana atai lehoriba BJP ki MLA kontra sidi party office ta kaurakpada chamanana lakani BJP ka chatminariba NPP amasong
JDU-गी MLA-singgi oinasu makhoi-makhoigi president na hairakpada adumak chatkani haina phongdoraki ngasi pangthokiba mifam adugi matangda BJP Manipur Pradesh ki president S Sardana haikibada Manipur da miyangi lengak ama semba haibasi BJP amasung miyangi apamani masida MLA-singna masa-masagi mathautsing soidana lawgani irang asina maram oiraga chief minister resign tawkhrabasu BJP ki MLA-sing amatoina punsinduna leiri miyamna BJP ki MLA-sing masoi tabigi wahang ama hangnarakli manungda garisu leite atubada miyangi lengak semnaba akanba mawongda honari haiki India da COVID positive case 3,495 sure mari sire ngarang numidang pung 8 tarakpa fawda lebak asigi Union Health Ministry na thokpa official oiber report amagi matungina anauba COVID-19 gi positive case 18 thengnabaga loinana ngarang fawda lebak asida laina asina na halaba punba miyoi 3,495 sure aduga haukiba pung 13 dana Delhi Kerala Karnataka amasung Uttar Pradesh da miyoi mari leikidre hairi report asigi matungina hujik fawda lebak asina mayoknaraba apunba active case 3,495 asigi manungda Kerala da case 1,493 thengna khwaidagi positive case masing yamna thengnaba state oire Kerala gi mathangda Maharashtra amasung Delhi da positive case masing yamna thengnaba state sing oire Health Ministry gi report asina makhatana haibrada Delhi da leikhidraba miyoi edu masagi sahi 63 surabani mahak pneumonia septic shock amasung acute kidney injury mayoknaba miyoi ni aduga Karnataka da leikidaba miyoi aduna masagi sahi 63 suraba miyoi oibada natana mahaksu pneumonia septic shock amade atoba laina sing mayoknaba miyoi ni hairi Kerala da leikidaba miyoi adu sahi 58 sure mahaksu pneumonia laina nabada natana type 2 respiratory failure amasung sepsis failure oiraba miyoi ni aduga Uttar Pradesh da leikidaba miyoi adudi masagi sahi kulhumdoi khakta ngairabasu comorbidities na maram oiraga leikidabane hairi panba yabadi thasigi kunithoi fawbada lebak asida COVID-19 gi active case chaniga yankhai khakdamak leirambadagi thasigi kuntarukda 1,10 yaurakpaga loinana ngasi fawbada 3,495 yaurakibani Manipuri Governor Ajay Kumar Bahalana koina satuna isawgi phibam hak thengnana yengsinkhre Numit kharanigi mamangdagi Manipur gi mafam ayambada nong leptana churakpadagi Manipur gi tampaki lamphawduna cheliba turel thingi imai wangkhalakpadagi turel torban kaibadagi ising sangchilakpadagi yum kai kaya thumle ising isawgi hodi oriba phibam asi ngarang ayuk Manipur Governor Ajay Kumar Bahalana lusingba tim amana koina satuna yengsinkre ahanbada governor na Imphal turel gi ising pathoktuna thumdiliba mafam ting Imphal manung amadi nongpok thong Khurai Lairik Yengbam Laikai amade Singdamai Thongda Chatuna Isawgi Phibam Hak Thengnana Yengchinki Governor gi khongchat aduda Manipur gi Chief Secretary amadi mari lainab official singsu loinaki Governor na Isaw mayok nariba mafam singda lenga ki makedagi khudaki oina pangba yaba mateng pangnaba amadi SDRF amadi NDRF ki teamna alert oina laiduna isaw nanglaba mafam singdagi mi kanba amadi mal changseng laukthokpagi thabak paikhatnaba khanganki isawna sohalaba mafam singda leiriba miyoi singda su relief material ting pinaba thabak paikhatkani haina phongdokre None district ki awangkhul amadi ukrul tadubi lambi da singning khairakpadagi lambi thinjingkre nongkana chubadagi None district ki awangkhul gi mal number 132 da singning khairakpadagi lambi thinjingkre khudakta mari leneba authority ki makedagi excavator na singba thajinduna lambi sengbagi thabak paikhatkre masida natana isawna maram oiduna None district da miyamna mai fangdabagi awaba mayoknare None district fauna seliba iyai turel amadi leimatak turel gi isingi imaisu isaw thokba yabagi phibamda hengalakre masida natana National Highway 37 Imphal diribam lambi gi mafang kharadasu landslide thokle hairi amaromda nongletana chuba asina maram oiduna ukrul tadubi lambi paringi Phaipungda singning khairakpadagi miyam sathok thatin tawba yakidre masida natana pere lambi gi tongan ba mafamda su singning khaibagi thokdok thokre amaromda Senapati Road paringda Kalabhar amadi Saparmai paringda singdagi leikhom lainang chentharaktuna sathok thatin tawbada khudong chadaba kaya mayoknare hairi